เพื่อนแม่มตาเปล่าไม่ก็ไอ้ตะกอนี่nói comment cái những cái này bằng pi piro ai hồi lên lối nữa ai lối pa đó ai lối tao còn này nói nung ai nó trọ nói mobile hang tao lại have nó trọ friend mobile hang tao bagi ai na solution pira cái này video just lối solo ya nói S20 Ultra kari Samsung ki adu thone adu lai ro iPhone 11 Pro Max lai ro 11 lai ro adu ga marak sarak ya raga ko ge noi kanom lai ro kai OnePlus 70 Pro adu da ga yam lai da na 10GB 12GB RAM lai da na adu lai ro natraga Note 8 Pro adu lai ro ya ra dra video loi ba ya ra friend ko adu nat taba ko ichin naw gi wari tor ke no yam pass ni e adu da na ha ga adu ichin naw gi wari tor ke hoji video je pung ani sang ba ya pung am sang ba minute tra sang ba adu di khang dre ko ina adu di aina tam bangam de ba na sa thi ba no ne ju tam bangam de si masak pha ma ta ne hoji yeng je ko adu group ta share tor roi song ni e share tàu rồi mà tàu video chấm bờ cá nào tàu có tàu không share tàu video, wari phai tàu nên nói tàu nên tàu cơ, ở đâu qua mai cái friend, cái phone chứ, cái na các bạn na hang tàu này hay sẽ, chỉ liam lại cái na phone chứ hay xem con tầm đó, cái gì cái xe ai phone nó bắt đầu cáiไอ้ที่โฟนเจ้สิคุยเลย2000ไอ้กี่อะไรวะนะถ้าเต้นแล้วก็น้องเลยนี่สิเจ้โฟนเจ้มาสิกี่โฟนเจ้เฮกเลยมาทำนั่นน่ะ factory version กับ factory ได้พูดทรพูดอันนั้นมาทำเนี่ยโฟนเจ้เฮงตัวเราพูดทรพูดนั่นเดียวสิเด้อยาวเลยอันนี้เราอันนั้นมาทำด้วยแอปยาวมาด้วย Facebook แอปให้เราอันมั่วเราก็ยาวมาทำด้วยเนี่ยเฮงตัวนั้นก็สารพัดนั่นเดียวอันนั้นโฟนเจ้าเนี่ยอันต่อไปอัปเดตโอ้ยเราก็แอปตัวสำนักแอปเจ้जिंजर ब्रेड की आइसक्रीम सैंडविच की ऐप ने हाई रो एंड्रॉइड की को अदो हजिक अपडेट छिना ओरियो की द सेमे खलो नोगिट द सेमे खलो पाई द सेमे खलो अदो कान दे हेंग तरपने होय सिगी सेमक ते हबना तेबा अदो सपोर्ट तौ द फोन बुक फनाम लेरबने पोर्ट बुक तो का अदो गिनी अदो फोन जे रम फास्ट तौई फोन जे सना आई सिगी फोन जे सी 4 इंच ने को 5112 MB अदो cái processor cái tốc cái micromax này nè micromax ấy mình chạy ná sao còn này nè chập lấy màn này thì cái nội cái lens cái nào là sao nó không được có sensor gì ở đây cái display cái cả đó wari này hay làm basic cái phone này có tay sẽ chỉ mà mang đó Nokia cái Symbian Spider này vậy Symbian jadi Nokia cái operating system đó ở đâu Spider này 아도 C4 5 나 이상하게 행도 엔 칸데 왜 그래서 페이스북 좀 합쳐라 간다 거 UC 미니 합에 UC 미니 합아간데 UC 미니 합을 그 넘래 되네 UC 브라우저 람 메인 브라우저 되는 거 오페라 저 합아간 행도 왜 마사이 브라우저가 합주 놓아야 돼 오페라 시네 AUC 브라우저 되기네 아이 그노 로인 페이스북에 가 로이시네 미 메시지 아니 미 메시지 락락 다 타그랍 이거 되게 와리고 생문에 하이제 아다기 가이바 페이스북도 거 em tao còn này thì Google Chrome mà để HP để vậy thì không này game HP game nội những game mà để HP thì là game mấy cái game nó cò của ngang là cái sản nào vậy có ở friend anh này chơi ở đâu này ở đâu chỉ có máy tao cái đó chỉ memory ju 1GB rồi 8GB rồi cò RAM rồi ju 512 rồi mà đó nó có chơi em tao bây giờ để vậy nó tao chơi những cái mà photo hay là video cái HP để battery đi khang có ở đó mà chúng ta chỉ cái phone chỉ lấy 마치 본제 1GB 람 S2 스니까 배터리가 리무브 마치 이제 떠오거든 배터리 아웃들 아무거 마치 이제 떠간 아이티 하라고 폰이 뒤 봐줘야 되는 거 시 애인데 그 나이 걸프렌드니가 시저 너무 레요 시가 시니 이제 5미터 시는 3.5 인치니까 시니 이제 5미터 시티 봐줘요 페이스북 그진 와이 생주생이 18 메가픽셀로 이번에 시 이제 BGA로 2 메가픽셀에 까오래가 BGA 리칸이나 카메라기 와리네 하시 사람 시험 파스 어떻게 시행 그 시행 시는 PPI 그 시는 시대기
Sidagi sin heleko. HD na te full HD suna te si. Si 720 YouTube yang ya deba 360 or 480 the low bane standard definition neba. Kaina. Ada dam nuai phone je. Ada heng tong. Ada ju sida ju mai to we. Si phone ju khare ga di heng to re. Heng to ido kaino da khoina sida je poche mayam option ba ko RAM hang ta ba. Adragi adu update orak pa. Software di si update ka so si lollipop tara ginger Android ice cream sandwich ta dum lotion garam ni ko. Adu bu anh ngasai hai na video dengan sai loi noi pon yam na kaino tong ninga di kano lai ron adu phone ju mai to ge da khon heng to roi ge di sai na sai da namaga loina close tom da muthal kan da phone je heng to de maning da background da app run to right sam na nang youtube jo hangjal lo si da youtube ka ge yeng ge de na matam da 3G jo ina ni na paisa jo tang wifi jo lai tam ni na ko so de video je khon video number na da bluetooth ta thana pa na da computer de ha pa video ma ta yeng youtube ka yeng de ba internet jo lai tin na dum tam 2013 gi wari ne ha je internet lai am tang 2G speed ore airtel 3G buk la ang jo si matam da arage sida ko ju ka chu yeng de youtube ka yeng de sida facebook pai ka de pai opera de pai facebook app pai ba jan heng to ba heng to do upai le te ba facebook app to si mobile gi sarak ban te ba facebook ki app to adu matung da kai do wi adu matung da kai do ya da na india da yamna smartphone di ore ko ju basic ko ba same hai da ko Facebook Lite dan LIT itu ayang bana same eba jahi ka da sang punai ko ra Facebook Lite same mai ne India da koi smartphone di ko basic version oi ka 1GB gi RAM makha da oi ba phone ge na sem bi ra ki ne ba aduna koi pilot ba pilot di adu gi sem bi ra ki ne ba aduna phone je phasu han ge di kasu ta seng na ha ga di heng to se pilot adu bu ai wa ha ge ba ai ha te wa di si di kai no atu si do ne se si table se ya do noi wa thi wa nam chip boi be wa ngang sang to ko ut le kho len to ko lai da di lai de lo de so paisa da lo ang da ptm da noi ang da bikari ga jo hari khara yam oi noi si table se dell gi ne ko si kaino processor kaino intel processor dell si do 5 megapixel ko ti yam ngai masi ju na masi 1GB khatang oi ram me ba lai bi matam ji da 2GB akhoi ma na bong gi lai ai rom me ke ko 2GB do yam ngai yam nungai RAM to ko si processor di Intel gini RAM 2GB ROM na 16GB ra kino moi ban 8GB ra ROM do di expand to yai na ko sai da happy ai ba lo hey pai a không ta ka in he si masih tiap le ani lai ban ai ko amana kai re si ju kai re ada kaino to si ma ada hai go si basic ni phanam chak chala yeng ya ne atom noi live te yeng da boi ta de ada masi da juna ai facebook app ha pa ya de messenger ha pa ya de ko facebook ki messenger ha pa ya de messenger ha ba de heng da wi si youtube yeng ko sto de google chrome sina ba ju noi te ko si da uc browser sina kan de ko sto de uc browser ju update tor ko de uc browser ma sa update tor ko de uc browser pa ya de opera ko pa ya ada masai browser android browser ya da uc na ya de ko Dell browser ni yaute ba sida di bloatware sa nam pu yaute masa Android browser ni yaw ba adragi kai do we ai sida gi na ai message tagi kai de ai sida si phano gi sinar me 2015 de lai 15 gi august ra kai nam lai ni 15 16 bom sinar me 16 de note 3 lai ko redmi gi already super fast ne dire si 1GB web ni ko se ha pa ya de ba facebook messenger ha pa ya de ha pa ya de hamna te heng da we phone jam ne resource to yam sinam ni ko changa app chu ko no to ba ya de ba sd card ta ha pa ya de oi adu da kai no si adu dell ni na ko intel processor oi ba ni na ko gi root to ba khot pa du su yam na lui ba ai phone am le me samsung gi ko chin na ta ba man le me ai na aman bam le adu kai ge adu ai root to tho ne android ma sa gi 6 ta ko no yaw ne ko root to tho ga ai android 7 la 8 la ha pa me ba routine to ba na khang ina ko khang da ga du khang da shui se kai dok de na to no ho phone amoi lai yu so ko ko su yam hap jan du chen ne ba loi ya ne ba si facebook line hap ya line hap de nungai ko facebook ka tang hap ga atop app hap da ga di si sin ba yam nungai facebook sin ba nungai ko youtube yam nungai adu sum hai de e ba ko ken on to ra ma le ne aina kai no sin sai da kai no khal le mi ja na ko on mai no on to mi ho ya re other friend
ꯑꯗꯣ ꯁꯤꯒꯤ ꯋꯥꯔꯤ ꯌꯧꯔꯛꯑꯁꯦꯕ ꯁꯤꯒꯤ J7 Prime ꯒꯤ ꯋꯥꯔꯤ ꯇꯧꯔꯦ ꯁꯤ 3GB ꯅꯤꯀꯣ ꯄ꯭ꯔꯣꯁꯦꯁꯔꯁꯦ Exynos ꯀꯌꯥꯅꯣꯝ ꯑꯣꯏꯕꯅꯦ Snapdragon ꯑꯗꯨ ꯅꯠꯇꯦ ꯏꯟꯗꯤꯌꯥꯗ Snapdragon Samsung ꯂꯥꯛꯇꯦꯕꯀꯣ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯁꯤ Exynos ꯀꯌꯥꯅꯣꯝ ꯑꯣꯏꯕꯅꯤ ꯑꯗꯣ ꯁꯤꯒꯤ ꯐꯣꯟꯁꯤꯗꯅꯦ ꯑꯩ ꯋꯥꯔꯤ ꯍꯥꯏꯒꯦꯕ ꯁꯤꯒꯤ ꯑꯩ ꯍꯧꯖꯤꯛ ꯉꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁꯤꯒꯤ ꯐꯣꯟꯗ ꯀꯩꯗꯧꯕꯒꯤ ꯍꯦꯡ ꯇꯧꯔꯤꯅꯣ ꯑꯗꯨꯒꯤ ꯋꯥꯔꯤ ꯍꯥꯏꯒꯦꯕ ꯁꯅ ꯍꯥꯏꯔꯦꯀꯣ ꯁꯤ ꯍꯦꯡ ꯇꯧꯗꯦ ꯁꯤ 2015ꯅꯤ ꯁꯤ 2015ꯒ 16ꯒ ꯀꯥꯎꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯋꯥꯔꯤ ꯍꯥꯏꯒꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯐꯣꯟꯁꯤꯅ ꯀꯔꯤꯒꯤ ꯍꯦꯡ ꯇꯧꯏ ꯍꯥꯏꯗꯣꯀꯣ ꯁꯤ ꯐꯣꯟꯁꯦ ꯍꯦꯡ ꯇꯧꯕꯁꯦ ꯀꯩꯗ ꯇꯧꯏ ꯁꯤ ꯔꯤꯁꯦꯟꯂꯤ ꯑꯦꯞꯁꯦꯀꯣ ꯅꯣꯏꯅ ꯑꯦꯞꯁꯦ ꯌꯥꯝꯅ ꯀꯦꯁ ꯐꯥꯏꯜ ꯑꯗꯨꯅ ꯑꯗꯣ ꯁꯤ ꯍꯦꯡ ꯇꯧꯏ ꯍꯥꯏꯗꯤꯀꯣ ꯋꯥ ꯐꯩ ꯅꯣꯏꯅ ꯑꯦꯞ ꯀꯌꯥꯝ ꯍꯥꯞꯆꯤꯜꯂꯦꯗꯀꯣ ꯑꯩꯁꯤꯗ ꯀꯩꯅꯣ ꯑꯩ ꯑꯦꯞ ꯌꯥꯎꯔꯤꯁꯦ ꯀꯩꯅꯣ ꯐꯦꯁꯕꯨꯛ ꯑꯃ ꯍꯥꯞꯄꯦ ꯁꯤ ꯒꯨꯒꯜ ꯐꯣꯇꯣꯁꯦ ꯍꯥꯞꯄꯦ ꯃꯁꯤ ꯀꯩꯁꯨ ꯔꯤꯁꯣꯔꯁ ꯌꯥꯝꯅ ꯀꯩꯅꯣ ꯇꯧ ꯑꯦꯞ ꯅꯠꯇꯦ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯦꯀꯣ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯔꯣ ꯍꯥꯏꯕꯗꯣ ꯑꯗ ꯋꯥꯔꯤꯕꯨ ꯁꯤ ꯒꯨꯒꯜ ꯄ꯭ꯂꯦꯕꯨꯛ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ ꯌꯨꯇ꯭ꯌꯨꯕ ꯁꯤ ꯑꯦꯖꯦ ꯔꯦꯀꯣꯔꯗꯔ ꯁꯤꯕꯨ ꯁꯤꯖꯤꯟꯅꯗꯦ ꯌꯨꯇ꯭ꯌꯨꯕ ꯁ꯭ꯇꯨꯗꯤꯑꯣ ꯁꯤ ꯀꯩꯁꯨ ꯔꯤꯁꯣꯔꯁ ꯌꯥꯝ ꯁꯤꯖꯤꯟꯅꯕ ꯅꯠꯇꯦꯕ ꯍꯥꯡꯗꯦꯕ ꯍꯧꯖꯤꯛ ꯔꯟ ꯇꯧꯔꯒꯁꯨ ꯂꯩꯇꯦꯕ ꯀꯩꯁꯨ ꯌꯥꯎꯗꯦꯕ ꯁ꯭ꯄꯣꯇꯤꯐꯥꯏ ꯃꯁꯥꯒꯤ ꯌꯥꯎꯖꯕ꯭ꯔꯥ ꯀꯩꯅꯣ ꯚꯤꯚꯥ ꯚꯤꯗꯤꯑꯣꯁꯨ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗꯦ ꯐ꯭ꯔꯦꯟꯀꯣ ꯑꯗꯣ ꯑꯦꯞ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯕꯅꯤꯅ ꯄꯞꯖꯤ ꯑꯗꯨꯗ ꯐꯦꯁꯕꯨꯛ ꯂꯥꯏꯠ ꯀꯥꯏ ꯌꯥꯎꯕ ꯃꯁꯥ ꯌꯥꯎꯖꯔꯛꯄꯅꯦ ꯑꯩ ꯀꯩꯁꯨ ꯁꯤꯖꯤꯟꯅꯗꯦꯕ ꯁꯤ ꯃꯁꯥ ꯌꯥꯎꯖꯔꯛꯄ꯭ꯔꯥ ꯀꯩꯅꯣ ꯑꯩ ꯀꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯁꯤꯗ ꯃꯥꯏꯀ꯭ꯔꯣꯁꯣꯐ ꯒꯨꯒꯜꯒꯤ ꯌꯥꯝ ꯌꯥꯎꯔꯤ ꯑꯗ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀꯤ ꯌꯥꯝ ꯌꯥꯎꯔꯤ ꯑꯩ ꯁꯤ ꯀꯩꯝꯇ ꯅꯣꯡꯇ ꯁꯤꯖꯤꯟꯅꯗꯦꯀꯣ ꯁꯤ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀꯤ ꯑꯗꯨꯗ ꯋꯥꯟ ꯗ꯭ꯔꯥꯏꯚꯔ ꯁꯤꯗꯤ ꯁꯦꯝꯁꯪꯅ ꯃꯣꯏ ꯃꯥꯏꯀ꯭ꯔꯣꯁꯣꯐꯀ ꯀꯩꯅꯣ ꯇꯧꯔꯒ ꯃꯥꯏꯀ꯭ꯔꯣꯁꯣꯐꯁꯦ ꯆꯠꯇ꯭ꯔꯕꯀꯣ ꯑꯗꯩ ꯁꯦꯝꯁꯪꯗ ꯕ꯭ꯔꯣꯗꯋꯦꯌꯔ ꯑꯣꯏꯅ ꯍꯥꯞꯆꯤꯜꯂꯛꯄꯅꯦꯕ ꯃꯣꯏ ꯀꯩꯅꯣ ꯇꯧꯅ ꯃꯥꯏꯀ꯭ꯔꯣꯁꯣꯐꯁꯦ ꯀꯅꯥꯝ ꯁꯤꯖꯤꯟꯅꯕꯤꯗꯦꯗꯅ ꯑꯗꯨꯗꯨꯒꯤꯅ ꯃꯣꯏ ꯐꯥꯎꯖꯅꯕ ꯇꯧꯕ ꯀꯅꯥꯝ ꯁꯤꯖꯤꯟꯅꯕꯤꯗꯦ ꯒꯨꯒꯜꯗ ꯁꯤꯖꯤꯟꯅ ꯂꯩꯕꯅꯦꯕ ꯑꯗꯨꯕꯨ ꯀꯩꯗꯧꯏ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯁꯤꯗꯗꯤ ꯀꯩꯁꯨ 3GB ꯌꯧꯔꯕꯅꯤꯅ ꯐꯥꯁ ꯑꯣꯏꯌꯦꯕ 2GB ꯑꯣꯏꯔꯁꯨ ꯐꯥꯁ ꯑꯣꯏ ꯑꯗꯨꯝ ꯃꯁꯤꯗ ꯍꯦꯡ ꯇꯧꯋꯦ ꯍꯥꯏꯁꯤꯗꯤꯅꯦ ꯅꯣꯏꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯔꯨꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯐꯣꯟꯗꯣ ꯔꯤꯁꯇꯥꯔꯠ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯀꯥꯟꯗ ꯍꯦꯡ ꯇꯧꯔꯣꯏꯕ ꯁꯤꯗꯤ ꯍꯦꯡ ꯇꯧꯕ ꯍꯥꯏꯁꯦ ꯅꯣꯏ ꯁꯤꯖꯤꯟꯅ ꯂꯩꯀꯥꯟꯗ ꯍꯦꯡ ꯇꯧꯕ ꯐꯣꯟꯒꯤ ꯁ꯭ꯄꯤꯠ ꯌꯥꯡꯕ ꯈꯪꯉꯣꯏꯕ ꯁꯨꯃꯥꯏꯅ ꯁꯤ ꯑꯥꯏꯐꯣꯟꯒꯨꯝꯕ ꯁꯤꯖꯤꯟꯅꯔꯀꯥꯟꯗꯗꯤ ꯐꯣꯟꯁꯦ ꯁꯤꯗꯤ ꯃꯁꯥꯒꯤ ꯁꯤ ꯄ꯭ꯔꯣꯁꯦꯁꯔꯅꯅꯦꯕ ꯁꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯍꯣꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯁꯥꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯁ꯭ꯇꯣꯔꯦꯖꯀꯤꯁꯨ ꯀꯦꯄꯥꯁꯤꯇꯤ ꯌꯥꯝ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯔꯤꯗ ꯇꯧ ꯉꯝꯕ ꯑꯗꯨ ꯇꯧ ꯉꯝꯕꯅꯀꯣ ꯌꯥꯝ ꯂꯩ ꯑꯗꯨꯒꯤ ꯑꯩ ꯋꯥꯍꯩꯗꯣ ꯀꯥꯎꯈ꯭ꯔꯦ ꯑꯗꯨꯏꯁꯨ ꯈꯔ ꯒ꯭ꯌꯥꯟ ꯑꯃ ꯈꯪꯉꯣ ꯁꯝꯅ ꯍꯥꯏꯔꯕꯗꯅꯦ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯅꯨꯡꯒꯤ ꯁ꯭ꯇꯣꯔꯦꯖꯇꯣ ꯃꯗꯨꯒꯤ ꯆꯤꯞꯇꯨꯅ ꯀꯌꯥꯝꯅ ꯔꯤꯗ ꯇꯧꯕ ꯉꯝꯕ ꯄꯥꯔ ꯁꯦꯀꯦꯟꯗ ꯁꯝꯅ ꯍꯥꯏꯔꯕꯗ MB ꯑꯗꯨ ꯇꯧ ꯉꯝꯕ ꯑꯗꯨ ꯇꯧ ꯉꯝꯕꯅꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥꯝꯒꯤ ꯑꯗꯨꯒꯤꯗꯥꯅ ꯑꯩ ꯃꯃꯤꯡ ꯂꯣꯏ ꯀꯥꯎꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯪꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯦꯝꯒꯦꯅ ꯊꯣꯛꯂꯛꯄ ꯅꯠꯇꯦꯕ ꯑꯗꯨꯕꯨ ꯃꯁꯤꯁꯦ ꯐꯥꯁ ꯑꯣꯏꯍꯟꯒꯦꯗꯅꯦ ꯑꯩꯈꯣꯏꯅ ꯑꯦꯟꯇꯤꯚꯥꯏꯔꯁꯁꯨ ꯍꯥꯞꯄꯅꯣꯕ ꯅꯣꯏ ꯑꯗꯨꯝ ꯃꯁꯥꯒꯤ ꯂꯣꯏ ꯌꯥꯎꯖꯔꯕꯅꯤ ꯍꯧꯖꯤꯛꯀꯥꯟ ꯐꯣꯟ ꯁꯤ ꯆꯪꯉꯦ ꯑꯗꯨꯒ ꯐꯣꯟꯁꯦ ꯌꯥꯝ ꯀꯩꯅꯣ ꯇꯧꯋꯦꯗꯤ ꯁꯤ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯃꯁꯥꯅ ꯑꯗꯨꯝ ꯊꯣꯛꯆꯔꯛꯄꯅꯤ ꯁꯤ ꯇꯧꯔꯒ ꯗꯤꯚꯥꯏꯁ ꯃꯦꯟꯇꯦꯅꯦꯟꯁꯇ ꯆꯪꯉꯒ ꯁꯨꯃꯥꯏꯅ ꯑꯣꯞꯇꯤꯃꯥꯏꯖꯅ ꯁꯨꯝ ꯇꯧꯋꯣꯕ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯋꯥ ꯍꯥꯏꯒꯦꯀꯣ ꯁꯤ ꯇꯧꯔꯤꯀꯥꯟꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯒꯦꯕ ꯑꯩ ꯍꯧꯖꯤꯛ ꯑꯦꯞ ꯑꯃꯐꯥꯎ ꯍꯥꯡꯗꯦꯗꯣ ꯁꯤ ꯁꯦꯠꯇꯤꯡꯁꯦ ꯈꯛꯇꯪ ꯍꯥꯡꯉꯦ ꯁꯤ ꯀꯛꯊꯠꯈ꯭ꯔ ꯌꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗꯅꯦ ꯐ꯭ꯔꯦꯟ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯀꯩꯁꯨ ꯀꯩꯅꯣ ꯇꯧꯗꯕꯅꯦꯕ ꯑꯗꯣ ꯋꯥ ꯑꯃ ꯍꯥꯏꯒꯦꯕ ꯁꯤꯁꯦ ꯐꯣꯟꯁꯦ ꯀꯩꯁꯨ ꯅꯠꯇ꯭ꯔꯣ ꯌꯥꯝ ꯏꯪꯉꯀꯥꯟꯗꯀꯣ ꯐꯣꯟꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯐꯣꯟꯁꯦ ꯌꯥꯝ ꯁꯤ ꯑꯩꯁꯤ ꯗꯦꯜꯂꯤ ꯍꯧꯖꯤꯛ ꯂꯩ ꯍꯧꯖꯤꯛ ꯏꯪꯉꯦꯕ ꯁꯦ ꯅꯨꯡꯁꯥꯕꯨꯗꯤ ꯊꯦꯀꯣ ꯑꯩ ꯌꯥꯝ ꯏꯪꯕ ꯀꯥꯟꯗ ꯁꯤ ꯃꯅꯥꯂꯤꯗꯒ ꯆꯠꯂꯗꯤ ꯁꯤ ꯐꯣꯟꯁꯦ ꯐ꯭ꯔꯤꯖ ꯇꯧꯔꯅꯦꯕ ꯌꯥꯝ ꯁꯥꯔꯁꯨ ꯌꯥꯗꯦꯕ ꯕꯦꯇ꯭ꯔꯤꯁꯨ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯤ ꯀꯩꯗꯧꯏ ꯍꯧꯖꯤꯛ ꯃꯦꯃꯣꯔꯤ ꯏꯆꯦ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯁ꯭ꯇꯣꯔꯦꯖꯇ 3.3GB ꯐ꯭ꯔꯤ ꯍꯥꯡꯉꯦ ꯍꯥꯏꯁꯦ ꯌꯦꯡꯉꯨ 16GB ꯃꯅꯨꯡꯗꯀꯣ ꯑꯩꯁꯤ ꯚꯤꯗꯤꯑꯣꯗ ꯂꯩꯕꯅꯤ ꯑꯦꯞꯇ SD ꯀꯥꯔꯠꯇꯕꯨꯗꯤ ꯐꯅꯌꯥꯝ ꯍꯥꯡꯉꯤ ꯑꯗꯣ ꯐꯣꯟꯒꯤꯅꯦ ꯈ꯭ꯋꯥꯏ ꯐꯕꯗꯤ ꯁꯤ 16GBꯅꯦꯕ ꯏꯟꯇꯔꯅꯦꯜꯁꯦꯀꯣ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯍꯥꯡꯍꯜꯂꯣꯕ ꯌꯥꯝꯅ ꯍꯥꯡꯒꯦꯗꯤ ꯀꯩꯗꯧꯏ ꯑꯩꯁꯤꯗ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯩꯅꯣꯗ ꯌꯥꯎꯔ ꯂꯩꯕꯩꯅꯦꯕ ꯑꯩ ꯏꯟꯇꯔꯅꯦꯠꯇ ꯌꯥꯎꯔ ꯂꯩꯕ ꯁꯤꯁꯦ ꯌꯥꯝ ꯍꯥꯡꯒꯩ ꯐꯩꯌꯦꯕ ꯌꯥꯝꯗ꯭ꯔꯕꯗꯅꯦ ꯁꯤꯗꯩꯁꯤꯗ ꯁꯤ ꯑꯦꯕꯥꯏꯂꯦꯕꯜ ꯁ꯭ꯄꯦꯁ 3.3 ꯑꯣꯏꯗ꯭ꯔꯥ ꯁꯤꯁꯦꯀꯣ ꯃꯁꯤꯁꯦ ꯍꯣꯏ ꯅꯣꯏ ꯁꯤ 16GBꯁꯦ ꯅꯣꯏ 32GB ꯑꯣꯏꯔꯕ 64GB ꯑꯣꯏꯇꯥꯔꯗꯤ ꯀꯩꯁꯨ ꯑꯦꯕꯥꯏꯂꯦꯕꯜ ꯁ꯭ꯄꯦꯁꯇꯣ 10GBꯒ ꯍꯥꯡ ꯇꯥꯔꯗꯤ ꯑꯗꯨꯝ ꯐꯣꯟꯁꯦ ꯁ꯭ꯄꯤꯠꯁꯦ ꯐꯥꯁ ꯑꯣꯏꯕꯅꯦꯕ ꯐꯥꯁ ꯑꯣꯏꯅꯦꯗꯤ ꯁꯝꯅ ꯃꯉꯣꯟꯗ ꯂꯣꯗ ꯇꯧꯕ ꯌꯥꯝ ꯉꯝꯃꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯦꯞ ꯌꯥꯝꯅꯁꯨ ꯍꯥꯡꯕꯤꯅꯨ ꯍꯣꯏ ꯁꯤꯒꯤ ꯀꯥꯟꯅꯕ ꯍꯥꯏꯕꯨ ꯔꯥꯝꯕꯨꯗꯤ ꯃꯇꯣꯟꯅ ꯃꯦꯅꯦꯖ ꯇꯧꯖꯩꯀꯣ ꯑꯦꯟꯗ꯭ꯔꯣꯏꯗꯅ ꯑꯦꯟꯗ꯭ꯔꯣꯏꯗ 6ꯇꯩꯔ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦꯕ ꯊꯥꯏꯅꯗꯤ ꯀ꯭ꯂꯣꯖ ꯇꯧꯅꯔꯝꯕꯒꯤꯁꯤ ꯗꯔꯀꯥꯔ ꯑꯣꯏꯅꯔꯝꯃꯦꯕ ꯑꯩ ꯉꯥꯡꯁꯦ ꯍꯩꯄꯥ ꯁꯥꯏꯅ ꯍꯩꯅ ꯍꯩꯄꯥ ꯁꯥꯏ ꯈꯜꯂꯦ ꯅꯣꯏ ꯊꯣꯛꯈ꯭ꯔꯣ ꯌꯥꯔꯦ ꯍꯩꯄꯥꯅꯤ ꯀꯩꯅꯣ ꯁꯥꯔꯤꯁꯦ ꯀꯔꯤ ꯑꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯥꯏꯁꯦ ꯑꯗꯣ ꯐꯣꯟ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯗꯤꯅꯦ ꯑꯩꯈꯣꯏꯅ ꯈꯦꯠꯅꯕꯤꯌꯨ ꯌꯥꯝꯅ ꯐꯣꯟꯁꯦ ꯀꯩꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯗꯤꯅꯦ ꯑꯦꯞꯁꯨ ꯌꯦꯡꯕꯤꯌꯨ ꯌꯥꯝꯅ ꯍꯦꯡ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤꯅꯦ 3GB ꯌꯧꯔꯀꯥꯟꯗ ꯍꯦꯡ ꯇꯧꯕ ꯑꯗꯨꯗꯤ ꯐꯣꯟꯗꯨ ꯗꯤꯐꯦꯛ ꯑꯃ ꯂꯩꯔꯦꯕ 3GB ꯌꯧꯔꯀꯥꯟꯗ 2GB ꯌꯧꯔꯀꯥꯟꯗ ꯐꯣꯟꯁꯦ ꯍꯦꯡ ꯇꯧꯗꯧ ꯅꯠꯇꯦꯕ ꯍꯣꯏ ꯅꯪꯅ ꯑꯦꯞꯁꯦ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧ ꯇꯥꯔꯗꯤꯅꯦ ꯑꯦꯞꯁꯦ ꯔꯟꯅꯤꯡ ꯇꯧꯔ ꯂꯩꯇꯥꯔꯗꯤ ꯍꯦꯡ ꯇꯧꯅꯦꯕ ꯑꯗꯨꯕꯨ
3GB ꯌꯧꯔꯕ 2GB ꯌꯧꯔꯕ 1GB ꯌꯧꯔꯕꯀꯣ ꯍꯣꯏ 1GB ꯁꯤꯕꯨꯗꯤ ꯑꯣꯏꯌꯦꯀꯣ ꯑꯗꯩꯗ ꯑꯦꯞ ꯃꯌꯥꯝ ꯍꯥꯞꯆꯤꯟꯕꯩꯅꯦꯕ ꯑꯗꯨꯗꯤ ꯐ꯭ꯔꯦꯟ ꯈꯪꯕ꯭ꯔꯥ ꯑꯦꯞ ꯍꯥꯞꯆꯤꯜꯂꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯔꯟ ꯇꯧꯔ ꯂꯩꯕꯩꯅꯦꯕ ꯈꯪꯉꯦꯅ ꯑꯩ ꯍꯥꯏꯁꯦ ꯁꯤ ꯀꯩꯅꯣꯒꯤꯅꯤꯀꯣ ꯑꯩ ꯔꯦꯗꯃꯤꯁꯨ ꯅꯣꯠ 3 ꯄꯥꯏꯔꯝꯃꯤꯅꯦ ꯅꯣꯠ 3ꯒꯤ UI MI UI ꯚꯔꯖꯟꯗꯣ ꯑꯩ ꯀꯩꯁꯨ ꯈꯦꯠꯅꯕ ꯅꯠꯇꯦ ꯆꯞ ꯃꯥꯟꯅꯕꯅꯤ ꯅꯣꯏ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯈꯪꯅꯤ ꯑꯗꯣ ꯁꯤ ꯇꯧꯔꯤꯁꯦ ꯗꯤꯚꯥꯏꯁ ꯃꯦꯟꯇꯦꯅꯦꯟꯁꯅ ꯑꯗꯨꯝ ꯌꯥꯎꯕꯅꯦ ꯑꯇꯣꯞꯄ ꯀꯩꯁꯨ ꯋꯥꯝ ꯍꯥꯏꯒꯦꯕ ꯑꯩꯁꯨ ꯁꯤꯖꯤꯟꯅꯔꯝꯃꯦꯕ ꯁꯤ ꯀ꯭ꯂꯤꯅꯔ ꯑꯗꯒꯤ ꯑꯦꯟꯇꯤꯚꯥꯏꯔꯁꯀꯤ 360ꯒ ꯀ꯭ꯂꯤꯅꯔ ꯃꯌꯥꯝ ꯑꯃꯐꯥꯎ ꯍꯥꯞꯄꯅ ꯋꯥꯊꯤ ꯋꯥꯔꯦꯅꯦꯕ ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯁꯤ ꯍꯥꯞꯄꯩ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦꯕ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯐꯣꯟꯁꯦ ꯔꯦꯗꯃꯤꯒꯤ ꯅꯣꯠ 3ꯗꯣ 2000 ꯀꯌꯥꯗꯅꯣ ꯊꯣꯛꯂꯛꯄꯗꯣ 2016ꯗ ꯑꯩ ꯂꯩꯕꯅꯦ ꯊꯣꯛꯂꯛꯄꯗꯣ 2016ꯗ ꯊꯣꯛꯂꯛꯄ꯭ꯔꯥ ꯅꯣꯠ ꯁꯤꯔꯤꯁꯁꯦ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯦ ꯔꯦꯗꯃꯤꯒꯤꯅꯤꯀꯣ ꯑꯩ ꯍꯥꯏꯁꯦ ꯁꯤꯌꯥꯎꯃꯤꯒꯤ ꯔꯦꯗꯃꯤꯁꯦ ꯍꯣꯏ ꯁꯨꯝ ꯑꯗꯨꯝ ꯊꯣꯛꯑꯝꯃꯅꯦꯕꯀꯣ ꯑꯩꯅ ꯄꯥꯏꯗꯣ 2016ꯗ ꯂꯩꯕꯅꯤꯅ 2015ꯗ ꯊꯣꯛꯂꯛꯄ ꯁꯣꯏꯔꯝꯒꯅꯤ 2016ꯒꯤ ꯑꯩ ꯀꯔꯝ ꯀꯥꯟꯗ ꯂꯩꯕꯅꯣ ꯀꯥꯎ ꯑꯗꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯄꯣꯠꯇꯣ ꯑꯁ ꯑꯩ ꯀꯩꯅꯣꯝ ꯍꯥꯏꯔꯝꯒꯦ ꯇꯧꯅꯤ ꯀꯥꯎꯔꯦ ꯑꯗꯨ ꯇꯧꯔꯤ ꯀꯥꯟꯗ ꯅꯠꯇꯦꯕ ꯑꯗꯣ ꯐꯥꯁ ꯑꯗꯨꯝ ꯑꯣꯏꯔꯕꯅꯦ ꯑꯗꯨꯒꯤ ꯅꯠꯇꯦ ꯑꯗꯨꯒꯤ MI UI ꯀꯌꯥ ꯑꯣꯏꯕꯅꯣ ꯍꯧꯖꯤꯛ ꯀꯥꯎꯔꯦ MI UI ꯀꯌా ꯂꯩꯒꯦ ꯈꯪꯗꯦꯕ ꯑꯇꯣꯞꯄ ꯑꯗꯣ ꯃꯁꯥꯒꯤ ꯂꯣꯏꯅ ꯁꯤꯁꯇꯦꯝ ꯀ꯭ꯂꯤꯅꯔꯒꯤ ꯂꯣꯏ ꯌꯥꯎꯖꯔꯕꯅꯦꯕ ꯑꯗꯩꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯋꯥꯊꯤ ꯋꯥꯔꯦꯡ ꯀ꯭ꯂꯤꯅꯔ ꯑꯗꯨꯗꯥꯅ ꯃꯌꯥꯝ ꯍꯥꯞꯄꯩ ꯀꯩꯝ ꯗꯔꯀꯥꯔ ꯑꯦꯟꯇꯤꯚꯥꯏꯔꯁꯄꯨ ꯍꯥꯞꯄꯅꯣ ꯑꯦꯟꯇꯤꯚꯥꯏꯔꯁ ꯍꯥꯞꯄꯅꯣꯗꯤ ꯃꯁꯥꯒꯤ ꯑꯦꯟꯇꯤꯚꯥꯏꯔꯁ ꯌꯥꯎꯔ ꯂꯩꯔꯕꯅꯦꯕ ꯑꯩꯈꯣꯏꯅ ꯑꯅꯧꯕ ꯍꯥꯞꯆꯤꯟꯕꯁꯤꯗꯅꯦ ꯄꯦꯠ ꯚꯔꯖꯟꯁꯨ ꯅꯠꯇꯕꯅꯤ나 ꯃꯣꯏꯅ ꯃꯅꯤꯡꯗ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯁꯜꯂꯒ ꯒꯣꯠ ꯑꯦꯠ ꯁꯦꯟꯁ ꯊꯣꯛꯆꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯀꯤ ꯑꯦꯠ ꯊꯣꯛꯆꯜꯂꯛꯑꯒꯅꯦ ꯌꯥꯝꯅ ꯐꯣꯟꯁꯦ ꯔꯤꯁꯣꯔꯁ ꯏꯟꯇꯔꯅꯦꯠꯁꯨ ꯌꯥꯝ ꯇꯧꯏ ꯔꯤꯁꯣꯔꯁ ꯌꯥꯝ ꯁꯤꯖꯤꯟꯅꯔ ꯂꯩꯕꯅꯦꯕ ꯀꯦꯁ ꯐꯥꯏꯜ ꯌꯥꯝ ꯃꯥꯡꯉꯦꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄꯗꯤ ꯅꯣꯏ ꯀꯩꯁꯨ ꯍꯩꯔꯣꯏꯕ ꯁꯤꯒꯤꯗꯤ ꯐꯣꯟ ꯌꯥꯗꯕꯩꯅꯦ ꯑꯩ ꯍꯥꯏꯁꯦ ꯑꯩ ꯉꯥꯡꯁꯦ ꯅꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔ ꯇꯥꯗ꯭ꯔꯦꯅ ꯑꯩ ꯏꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯖꯥꯔꯣ ꯑꯇꯩꯁꯦ ꯋꯥꯔꯤꯗꯣ ꯀꯔꯤ ꯖꯒ꯭ꯔꯦ ꯁꯤ ꯃꯦꯃꯣꯔꯤꯁꯤ ꯁꯤꯖꯤꯟꯅꯕꯩꯅꯦꯕ ꯁꯥꯏꯁꯦ ꯇꯨ ꯏꯝꯄ꯭ꯔꯨꯚ ꯄꯥꯔꯐꯣꯔꯃꯦꯟꯁ ꯐ꯭ꯔꯤ ꯑꯞ ꯃꯦꯃꯣꯔꯤ ꯕꯥꯏ ꯁ꯭ꯇꯣꯞꯄꯤꯡ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯦꯞꯁ ꯍꯥꯏꯁꯦꯀꯣ ꯁꯤ ꯌꯦꯡꯉꯨꯅꯦ ꯁꯤ ꯑꯩ ꯍꯧꯖꯤꯛ 581 MB ꯁꯤꯖꯤꯟꯅ ꯂꯩꯌꯦꯕ 3GB ꯃꯅꯨꯡꯒꯤꯗꯨꯔꯀꯣ ꯔꯤꯖꯥꯔꯞꯄꯨꯗꯤ 256ꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯀ꯭ꯂꯤꯟ ꯇꯧꯕ ꯑꯗꯣ ꯁꯤꯗꯤ ꯃꯁꯥ ꯑꯣꯇꯣ ꯇꯧꯖꯕꯅꯦ ꯅꯣꯏꯅ ꯇꯧꯖꯒꯦꯁꯨ ꯇꯧꯖ ꯌꯥꯏꯑꯕ ꯁꯤ ꯃꯌꯥꯝꯁꯤꯗꯤ ꯈꯪꯉꯦꯅ ꯐ꯭ꯔꯦꯟ ꯐꯦꯁꯕꯨꯛ ꯑꯦꯞ ꯃꯦꯅꯦꯖꯔ ꯀꯥꯏꯅ ꯅꯣꯏ ꯑꯦꯞ ꯍꯥꯞꯄꯤꯉꯩ ꯃꯇꯨꯡ ꯏꯜꯂꯦꯕ ꯑꯗꯨꯒꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯣꯏꯅ ꯎꯄꯥꯏ ꯑꯃ ꯍꯥꯏꯔꯒꯅꯦ ꯐꯣꯟꯁꯦ ꯍꯦꯡ ꯇꯧꯔꯦ ꯍꯥꯏꯔꯒꯗꯤꯅꯦ ꯑꯗꯨꯗꯤ ꯂꯣꯏ ꯈꯪꯅ ꯂꯧꯔꯣꯏ ꯄꯣꯠꯅꯤ ꯔꯤꯁꯦꯠ ꯑꯅ ꯇꯧꯊꯣꯛꯑ ꯌꯥꯔꯦ ꯐꯦꯛꯇꯔꯤ ꯔꯤꯁꯦꯠ ꯑꯅ ꯇꯧꯔꯣ ꯄꯣꯠ ꯆꯩꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤ ꯍꯣꯏ ꯔꯤꯁꯦꯠ ꯇꯧꯕꯗꯨꯅ ꯁꯦꯠꯇꯤꯡꯁꯀꯤ ꯈꯛꯇꯪ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯗꯒꯤ ꯗꯤꯐꯣꯜꯇꯀꯣ ꯑꯗꯨꯗꯒꯤ ꯁꯤ ꯅꯦꯠꯋꯥꯔꯛ ꯁꯦꯠꯇꯤꯡ ꯇꯧꯒꯦ ꯁꯤ ꯇꯧꯔꯕ ꯅꯣꯏ ꯁꯤꯗꯩꯁꯤꯗ ꯌꯥꯎꯔꯝꯒꯅꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯀꯩꯀꯩ ꯅꯪ ꯒꯨꯒꯜ ꯑꯦꯀꯥꯎꯟ ꯃꯥꯡꯉꯤ ꯗꯥꯎꯟꯂꯣꯗꯤꯡ ꯃ꯭ꯌꯨꯖꯤꯛ ꯄꯤꯛꯆꯔꯗꯨꯗ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯦꯕ ꯑꯗꯣ ꯃꯁꯤ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏꯀꯣ ꯃꯁꯤ ꯇꯧꯒꯦꯒꯗꯤ ꯌꯥꯝꯅ ꯐꯣꯟꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯅꯣꯏꯅ ꯄꯣꯠ ꯆꯩ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯗꯤ ꯆꯞ ꯃꯥꯟꯅꯔꯛꯀꯅꯤ ꯍꯥꯟꯅꯒꯤ ꯃꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯗꯒꯤ ꯐꯣꯟꯁꯦ ꯀꯩꯅꯣꯅꯦꯕ ꯑꯗ ꯃꯁꯤꯐꯥꯎꯗ ꯌꯥꯗ꯭ꯔꯒꯗꯤꯅꯦ ꯐꯣꯟꯒꯤ ꯕꯦꯔꯥꯅꯦ ꯍꯥꯔꯠꯋꯦꯌꯔ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯦꯕ ꯑꯗꯨꯗꯤ ꯗꯤꯐꯦꯛꯇꯤꯞ ꯑꯣꯏꯕ ꯄ꯭ꯔꯗꯛ ꯑꯣꯏꯕꯩꯅꯦꯕ ꯍꯣꯏ ꯀꯩꯅꯣ ꯍꯥꯏꯀꯣ ꯐꯣꯟꯁꯦ ꯑꯅꯧꯕ ꯑꯃ ꯑꯩꯈꯣই ꯑꯅꯧꯕ ꯁꯣꯐꯋꯦꯌꯔ ꯑꯃ ꯏꯟꯁꯇꯣꯜ ꯇꯧꯔꯦꯅ ꯍꯥꯏꯕ ꯑꯗꯨꯅꯕꯨ ꯕꯦꯇꯥ ꯚꯔꯖꯟ ꯃꯌꯥꯝ ꯑꯃ ꯊꯣꯛꯏꯗꯅꯀꯣ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯦꯟꯗ꯭ꯔꯣꯏꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯗ ꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯀꯌꯥꯅꯤ ꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯁꯤꯗ 8 ꯑꯦꯟꯗ꯭ꯔꯣꯏꯗ 8 ꯍꯥꯏꯁꯦ ꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗ 8ꯁꯦ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯑꯩꯗꯤ ꯕꯦꯇꯥ ꯇꯦꯁꯇꯔ ꯅꯠꯇꯦꯕ ꯑꯦꯟꯗ꯭ꯔꯣꯏꯗ 8 ꯍꯥꯏꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ 8ꯁꯦ ꯀꯨꯏꯈ꯭ꯔꯕ ꯋꯥ ꯍꯥꯏꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ 10 ꯂꯩꯔꯦꯅꯀꯣ ꯑꯦꯟꯗ꯭ꯔꯣꯏꯗ 8ꯁꯦ ꯊꯣꯛꯂꯛꯇ꯭ꯔꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯕꯦꯇꯥ ꯇꯦꯁꯇꯔ ꯃꯌꯥꯝ ꯑꯃꯗꯀꯣ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯗꯤꯐꯦꯛ ꯂꯩꯕ ꯃꯌꯥꯝꯁꯦ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯂꯛꯄꯗ ꯇꯧꯔꯤꯅꯦ ꯃꯌꯥꯝꯁꯦ ꯀꯩꯀꯩ ꯇꯧꯔꯒꯦ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯦ ꯀꯥꯟꯗ ꯂꯣꯏ ꯇꯦꯁ ꯇꯧꯔꯤꯅꯦ ꯗꯤꯚꯥꯏꯁ ꯈꯨꯗꯤꯡꯃꯛꯇꯀꯣ ꯁꯤꯗꯁꯨ ꯇꯧꯔꯤꯅꯦꯕ ꯁꯤꯗꯁꯨ ꯌꯥꯔꯦꯅ ꯍꯥꯏꯔꯀꯥꯟꯗꯅꯦ ꯄꯕ꯭ꯂꯤꯛꯇ ꯊꯣꯛꯂꯛꯏꯅꯦꯕ ꯑꯗꯣ iOS-ꯇꯁꯨ ꯆꯞ ꯃꯥꯟꯅꯩ iOS-ꯇꯗꯤ ꯍꯥꯏꯔꯣ iOS-ꯇꯗꯤ ꯀꯩꯁꯨ ꯌꯥꯝ ꯍꯦꯡ ꯇꯧꯗꯕꯅꯦꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ iOS-ꯇꯗꯤ ꯁꯤ iPhone 5s 8ꯁꯤꯒꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯁꯨꯄꯔ ꯐꯥꯁ ꯑꯣꯏꯌꯦꯅ ꯍꯥꯏꯕꯅꯦꯕ ꯑꯞꯗꯦꯠ ꯇꯧꯔꯒꯦ ꯑꯃꯁꯨ ꯂꯩꯌꯦ ꯅꯣꯏꯅꯅꯦ ꯑꯦꯞꯁꯦ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯒꯁꯨꯅꯦ ꯑꯦꯞꯁꯦ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯒꯁꯨꯅꯦ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯣꯏ ꯑꯗꯨꯅ ꯅꯣꯏꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯐꯦꯁꯕꯨꯛꯀꯤ ꯑꯦꯞꯁꯦ ꯑꯞꯗꯦꯠ ꯇꯧꯔꯦꯅ ꯈꯜꯂꯦ ꯐꯦꯁꯕꯨꯛꯀꯤ ꯑꯞꯗꯦꯠꯁꯦ ꯑꯌꯥꯝꯕ ꯇꯧꯔꯤꯁꯦ ꯕꯛꯁ ꯐꯤꯛꯁ ꯇꯧꯅꯕꯀꯣ ꯄꯥꯔꯐꯣꯔꯃꯦꯟꯁ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕꯅꯦ ꯍꯥꯏꯅꯕꯨꯗꯤ ꯑꯞꯗꯦꯠ ꯇꯧꯔꯛꯏꯅꯦꯕꯀꯣ ꯑꯗꯩꯗꯁꯨ ꯑꯞꯗꯦꯠ ꯇꯧꯔꯒ ꯅꯪꯒꯤ ꯗꯤꯚꯥꯏꯁꯀꯤ ꯍꯥꯔꯠꯋꯦꯌꯔꯗꯨꯒ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯅꯣꯏꯅ ꯊꯥꯏꯅꯒꯤ ꯄ꯭ꯔꯤꯚꯤꯌꯁ ꯚꯔꯖꯟ ꯏꯟꯁꯇꯣꯜ ꯇꯧꯒꯦꯁꯨ ꯌꯥꯏꯀꯣ ꯑꯗꯨꯗꯤ ꯐꯦꯁꯕꯨꯛ ꯄ꯭ꯔꯤꯚꯤꯌꯁ ꯚꯔꯖꯟ ꯑꯅ ꯁꯥꯔꯆ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯏꯟꯁꯇꯣꯜ ꯇꯧꯕ ꯌꯥꯏ ꯐꯦꯁꯕꯨꯛꯀꯨꯝꯕ ꯄꯥꯏꯔꯀꯥꯟꯗ ꯐꯦꯁꯕꯨꯛꯅ ꯔꯤꯁꯣꯔꯁ ꯌꯥꯝ ꯀꯟꯖꯪꯈ꯭ꯔꯒꯗꯤꯅ ꯍꯥꯏꯕꯅꯤ ꯁꯤ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯔꯣꯏ ꯑꯩꯕꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯔꯣ ꯌꯥꯔꯦ ꯐꯣꯟꯗꯣ ꯊꯨꯒꯥꯏꯈ꯭ꯔꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯑꯗꯨ ꯁꯒꯣꯏ ꯍꯦꯡ ꯇꯧꯔꯒ ꯑꯗꯣ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯁꯤ ꯍꯣꯏꯅꯦ ꯍꯦꯡ ꯇꯧꯕ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤꯗꯨꯅꯦ ꯈꯪꯕꯤꯔꯣꯕ ꯂꯥꯏꯠ ꯑꯦꯠ ꯁꯤꯖꯤꯟꯅꯕꯤꯔꯣ
1 GB ꯌꯧꯔꯒꯗꯤꯅꯦ ꯔꯥꯝꯗꯣ 1 GB ꯌꯧꯔꯒꯗꯤ ꯀꯩꯅꯣ ꯇꯧꯔꯅ 3 GB ꯌꯧꯔꯒ ꯍꯦꯡ ꯇꯧꯕ ꯑꯗꯨꯗꯤ ꯐꯣꯟꯗꯣ ꯗꯤꯐꯦꯛꯇꯤꯞ ꯑꯣꯏꯔꯕꯅꯦꯕ ꯐꯦꯛꯇ꯭ꯔꯤ ꯔꯤꯁꯦꯠ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯐ꯭ꯔꯦꯟ 3 GBꯒ ꯌꯧꯔꯀꯥꯟꯗ ꯐꯣꯟꯁꯤ ꯁꯨꯄꯔ ꯐꯥꯁ ꯑꯣꯏꯒꯗꯧꯅꯤ ꯍꯧꯖꯤꯛ 6 GB ꯂꯩ 8 GB ꯂꯩ 12 GB ꯂꯩ ꯑꯩ ꯈꯪꯉꯦꯕ ꯑꯗꯨꯗꯤ ꯗꯔꯀꯥꯔ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯅꯪ ꯀꯩꯅꯣꯅꯦꯕ ꯊꯪꯒꯥꯜ ꯕꯖꯥꯔꯗꯅꯦ ꯐꯔꯥꯔꯤ ꯊꯧꯒꯦ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯅ ꯅꯥꯒꯥꯄꯥꯟꯗ ꯐꯔꯥꯔꯤ ꯋꯥꯍꯩ ꯂꯩꯀꯥꯏꯗ ꯐꯔꯥꯔꯤ ꯊꯧꯒꯦ ꯍꯥꯏꯕꯅꯦꯕ ꯈꯪꯉꯦꯅ ꯀꯥꯟꯅꯔꯣꯏꯕ ꯑꯗꯨꯒꯤ ꯗꯔꯀꯥꯔ ꯅꯠꯇꯦꯕ ꯑꯩ ꯍꯥꯏꯁꯦ ꯈꯪꯉꯦꯅ ꯅꯪ ꯀꯤꯂꯣꯃꯤꯇꯔ ꯑꯃꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩ ꯁꯤꯒꯤꯗꯩꯁꯤꯗ ꯅꯪ ꯐꯔꯥꯔꯤ ꯊꯧꯒꯦ ꯍꯥꯏꯕꯒꯨꯝꯕꯅꯦꯕ 12 GB ꯄꯥꯏꯕꯗꯨꯗꯤ ꯀꯥꯟꯅꯗꯦꯕ ꯑꯩ ꯍꯥꯏꯁꯦ ꯈꯪꯕ 8 GB ꯄꯥꯏꯕꯗꯣ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯣꯟ ꯀꯌꯥꯅꯣ 960ꯗ ꯍꯧꯖꯤꯛ S12 S20ꯗ ꯊꯣꯛꯅꯩꯗꯣ ꯁꯤꯒꯤ ꯂꯝꯕꯤꯁꯤ ꯇꯦꯡꯗꯕ ꯃꯤꯇꯔ 10 ꯐꯥꯗꯕꯁꯤꯗꯅꯦ ꯐꯔꯥꯔꯤ ꯊꯧꯒꯦ ꯍꯥꯏꯒꯗꯧꯅꯦꯕ ꯇꯣꯞ ꯁ꯭ꯄꯤꯠ 500 ꯁꯝꯅ ꯍꯥꯏꯔꯕꯗ ꯔꯣꯀꯦꯠ ꯊꯧꯒꯦ ꯍꯥꯏꯒꯨꯝꯕꯅꯦ ꯀꯥꯟꯗꯦꯗꯅ ꯀꯦꯄꯥꯕꯤꯂꯤꯇꯤꯗꯨꯕꯨꯗꯤ ꯑꯣꯏꯖꯕꯅꯦꯕ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ ꯑꯩ ꯍꯥꯏꯁꯦ ꯌꯥꯔꯦ ꯐ꯭ꯔꯦꯟ ꯂꯣꯏꯁꯤꯜꯂꯒꯦ ꯋꯥꯔꯤ ꯀꯩꯗꯧꯗꯣꯔꯤꯒꯦ ꯀꯃꯦꯟꯒꯩ ꯎꯗꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯔꯛꯀꯦ ꯑꯩ ꯀꯃꯦꯟ ꯌꯦꯡꯗꯦ ꯀꯃꯦꯟ ꯌꯦꯡꯉꯗꯤ ꯑꯩ ꯉꯥꯡꯗꯧꯕ ꯀꯣꯛ ꯉꯥꯎꯋꯦ ꯏꯁꯥꯅ ꯉꯥꯡꯖꯔꯛꯄꯗ ꯀꯣꯛ ꯉꯥꯎꯔꯀꯥꯟꯁꯤꯗ ꯚꯤꯗꯤꯑꯣꯗꯤ ꯉꯁꯥꯏ ꯃꯤꯅꯤꯠ ꯑꯃꯗ ꯂꯣꯏꯈ꯭ꯔꯕꯅꯦ ꯐꯣꯟ ꯑꯅꯧꯕ ꯑꯃ ꯂꯩꯌꯣ ꯍꯥꯏꯈ꯭ꯔꯕꯅꯦ ꯋꯥꯔꯤ ꯍꯣꯏ ꯍꯦꯡ ꯇꯧꯕ ꯍꯥꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯁꯤ ꯍꯦꯡ ꯇꯧꯋꯦ ꯍꯥꯏꯖꯔꯁꯨꯅꯦ ꯑꯩ ꯁꯤꯁꯦ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯄꯥꯏ ꯁꯤꯁꯦ ꯍꯦꯡ ꯇꯧꯔꯒꯁꯨ ꯏꯁꯥꯅ ꯈꯪꯉꯦ ꯌꯨ ꯁꯤ ꯁꯤꯟꯅꯩ ꯑꯗꯨꯗꯒꯤ ꯑꯃ ꯇꯧꯋꯤ ꯏꯁꯥꯅ ꯑꯗꯨꯝ ꯈꯪꯉꯛꯄꯅꯤꯗ ꯍꯦꯡ ꯇꯧꯔꯀꯥꯟꯗꯅ ꯒꯦꯝ ꯍꯥꯞꯇꯦ ꯀꯩꯝ ꯍꯥꯞꯇꯦꯀꯣ ꯑꯗꯨꯅ ꯐꯣꯟꯁꯦ ꯅꯨꯡꯉꯥꯏ ꯁꯤ ꯐꯣꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗꯤ ꯐꯣꯟꯁꯤꯒꯤ ꯋꯥ ꯅꯠꯇꯕ ꯑꯩꯒꯤ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯏꯟꯚꯦꯁꯃꯦꯟ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯑꯩꯗꯤ ꯈꯔꯁꯨ ꯅꯨꯡꯁꯤꯒꯟꯕ ꯍꯥꯏꯇꯥꯔꯦ ꯋꯥꯔꯤꯗꯣ ꯑꯗꯨꯅ ꯐꯣꯟꯁꯦ ꯅꯨꯡꯁꯤ ꯁꯤ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯀ ꯂꯩꯇꯦ ꯁꯤꯗ ꯍꯥꯞꯄꯤꯁꯦ ꯀꯩꯅꯣꯅꯦ ꯄ꯭ꯂꯥꯁꯇꯤꯛꯇꯨꯅꯦꯕ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯀ ꯊꯣꯛꯇꯦ ꯃꯇꯝꯗꯨꯗ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯊꯣꯛꯄ ꯀꯨꯏꯗ꯭ꯔꯤꯅ ꯍꯧꯖꯤꯛꯇꯤ 9D 12D ꯀꯥꯏ ꯊꯣꯛꯆꯜꯂꯦ ꯀꯔꯤ ꯍꯥꯏꯅꯣ ꯗꯦꯜꯂꯤꯗꯤ ꯌꯥꯝ ꯍꯣꯡꯉꯤꯅ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯂꯨꯄꯥ 30 ꯄꯤ ꯀꯩꯅꯣ ꯂꯨꯄꯥ 10ꯒ ꯄꯤ ꯍꯣꯏ ꯍꯥꯞꯄ ꯀꯥꯟꯗꯕꯨꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩ ꯂꯨꯄꯥ 10 ꯗꯨꯀꯥꯟ ꯑꯅꯤ ꯊꯪꯅꯕ ꯂꯩꯌꯦꯕ ꯑꯃꯗꯅ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯂꯨꯄꯥ 30 ꯑꯃꯅ ꯇꯦꯝꯄꯔ ꯒ꯭ꯂꯥꯁ ꯂꯨꯄꯥ 40ꯒ ꯏꯅꯩ ꯑꯗꯨꯗꯩ ꯗꯤꯁꯄ꯭ꯂꯦ ꯁꯤꯟꯕꯕꯨꯛꯇꯅꯦ 700 800 ꯀꯥꯏ ꯊꯥꯅ ꯑꯅꯤ ꯗꯨꯀꯥꯟ ꯑꯅꯤ ꯁꯨꯝꯃꯛꯅꯦꯕ ꯑꯩꯈꯣꯏꯗꯗꯤ ꯀꯥꯟꯅꯩ ꯗꯇꯥ ꯀꯦꯕꯜ ꯂꯨꯄꯥ 50 ꯂꯨꯄꯥ 90 ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯝ ꯇꯥꯡꯉꯤꯗꯅ ꯐꯣꯟ ꯀꯣꯚꯔ ꯍꯣꯏ ꯁ꯭ꯋꯥꯏꯗꯕꯨꯗꯤ ꯌꯥꯝꯅ ꯃꯥꯔꯀꯦꯠ ꯌꯥꯝ ꯆꯥꯎꯕꯒꯤ ꯆꯩꯅꯥꯗꯤ ꯂꯣꯏ ꯄꯨꯔ ꯄꯥꯏꯁꯤꯜꯂꯛꯄꯩꯅꯤꯀꯣ ꯏꯟꯗꯤꯌꯥ ꯁꯥꯕꯃꯛꯇꯤ ꯑꯃꯨꯛ ꯅꯠꯇꯦ ꯀꯩꯁꯨ ꯍꯥꯞꯇꯦꯕ ꯐꯣꯟ ꯀꯣꯚꯔꯁꯦ ꯂꯨꯄꯥ 70 60ꯒ 40 ꯅꯠꯇꯦ ꯗꯇꯥ ꯀꯦꯕꯜ 40ꯒ ꯌꯣꯜꯂꯦ ꯑꯐꯕꯅꯦ ꯍꯥꯏꯁꯦ ERD ꯑꯗꯨꯒꯤ ꯋꯥꯅꯤ ꯂꯣꯏꯔꯒꯦ ꯐ꯭ꯔꯦꯟ ꯒꯨꯗ ꯃꯣꯔꯅꯤꯡ ꯀꯃꯦꯟ ꯀꯣꯟꯅ ꯄꯨꯂꯞ ꯌꯦꯡꯉꯒ ꯆꯩꯔꯝꯕ ꯌꯥꯎꯔꯒ ꯑꯩꯅ ꯗꯕꯜ ꯑꯃꯨꯛ ꯆꯩꯁꯤꯜꯂꯛꯀꯦꯀꯣ ꯀꯩꯝ ꯑꯃꯊꯥ ꯁꯥꯕꯤꯌꯨꯅ ꯑꯗꯨꯒꯤꯗꯤ ꯀꯃꯦꯟ ꯄꯥꯗꯦ ꯀꯥꯏ ꯈꯟꯒꯅꯨ ꯄꯥꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯣꯏ ꯄꯥꯔꯛꯀꯅꯤ ꯂꯣꯏ ꯆꯩꯔꯛꯀꯅꯤ ꯀꯃꯦꯟꯇ ꯑꯩꯁꯦ ꯃꯤꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯉꯝꯕ ꯌꯥꯎꯋꯦꯕ ꯑꯗ ꯊꯤꯅ ꯉꯥꯡꯉꯝꯕ ꯍꯥꯏꯁꯦ ꯑꯩ ꯄꯛꯇꯕꯩ ꯋꯥ ꯅꯠꯇꯦꯕ ꯐꯖ ꯉꯥꯡꯉꯝꯕꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯦꯁꯦꯖꯇꯒ ꯏꯔꯛꯄꯁꯨ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯛꯇ꯭ꯔꯦꯗꯅꯀꯣ ꯃꯦꯁꯦꯖꯇ ꯏꯔꯛꯏ ꯋꯥꯆꯞꯇ ꯊꯥꯔꯛꯏ ꯀꯃꯦꯟꯗ ꯏꯔꯝꯕꯁꯨ ꯌꯥꯎꯏ ꯑꯗꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯍꯥꯏꯔꯛꯇ꯭ꯔꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯀꯥꯟꯗ ꯀꯅꯥꯝꯇꯅ ꯀꯃꯦꯟ ꯇꯧꯗꯦ ꯀꯩꯅꯣ ꯐꯖꯔꯒꯗꯤ ꯗꯤꯜ ꯂꯦꯝꯕ ꯑꯗꯣ ꯀꯃꯦꯟ ꯑꯊꯤꯕꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯊꯤꯅ ꯑꯃꯨꯛ ꯉꯥꯡꯕꯁꯤꯗꯀꯣ ꯂꯦꯝꯗ꯭ꯔꯕ ꯈꯣꯠꯇ꯭ꯔꯕ ꯀꯥꯏꯅ ꯈꯟꯕꯁꯨ ꯌꯥꯎꯋꯦꯕ ꯃꯤꯅꯒ ꯌꯦꯡꯉ ꯀꯩ ꯈꯟꯅꯤ ꯀꯥꯏꯅꯀꯣ ꯑꯗꯨꯏꯁꯨ ꯈꯜꯂꯦ ꯃꯣꯏꯁꯨ ꯗꯤꯜ ꯂꯦꯜꯂꯤꯅꯤ ꯑꯩꯁꯨ ꯗꯤꯜ ꯂꯦꯜꯂꯤꯅꯤ ꯑꯗꯨꯕꯨ ꯀꯃꯦꯟ ꯑꯊꯤꯕ ꯏꯕꯁꯦ ꯑꯩ ꯏꯔꯣꯏꯒꯦꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯏꯁꯜꯂꯒꯗꯤ ꯃꯣꯏꯁꯨ ꯍꯔꯥꯎꯖꯩꯗꯅ ꯃꯣꯏꯁꯨ ꯑꯩꯒꯤ ꯐꯦꯟꯅꯦ ꯇꯁꯦꯡꯅ ꯃꯣꯏꯗꯤ ꯑꯩꯒꯤ ꯂꯣꯌꯦꯜ ꯐꯦꯟꯅꯦꯕ ꯑꯩ ꯀꯩ ꯇꯧꯔꯤꯁꯦ ꯃꯣꯏ ꯂꯣꯏ ꯈꯪꯗꯣꯏꯅꯦꯕ ꯈꯪꯉꯦ ꯋꯥꯔꯤꯗꯣ ꯑꯗꯨꯅꯅꯦ ꯀꯃꯦꯟꯗ ꯊꯤꯕꯤꯔꯤ ꯃꯌꯥꯝꯁꯦ ꯑꯩꯅ ꯂꯣꯏ ꯉꯥꯡꯊꯔꯛꯀꯅꯦꯕ ꯑꯗꯣ ꯌꯥꯝꯅꯁꯨ ꯀꯥꯟꯅꯩꯗꯤ ꯑꯦꯟꯒꯦꯖꯃꯦꯟꯒꯤ ꯈꯛꯇꯪ ꯅꯠꯇꯕ ꯑꯩꯉꯣꯟꯗꯁꯨ ꯅꯣꯏꯅ ꯑꯊꯤꯕ ꯏꯔꯕꯅꯤꯅ ꯑꯩꯁꯨ ꯈꯔ ꯉꯥꯡꯅꯤꯡꯉꯦꯅꯀꯣ ꯗꯤꯜ ꯂꯦꯝꯕ ꯑꯃꯁꯨ ꯌꯥꯎꯏꯅꯦꯕ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯧꯕ ꯅꯠꯇꯦꯅꯀꯣ ꯔꯤꯌꯦꯜ ꯂꯥꯏꯐꯇꯨꯗ ꯑꯗꯨꯃꯥꯏꯅ ꯊꯤꯔꯨꯕꯗ ꯅꯠꯇ꯭ꯔꯒ ꯈꯨꯄꯥꯡ ꯊꯥꯖꯟꯅꯔꯅꯤꯅꯀꯣ ꯑꯗꯣ ꯋꯥꯔꯤ ꯐꯥꯎꯕ ꯐꯦꯁꯕꯨꯛꯇꯗꯤ ꯅꯣꯏ ꯁꯨꯝ ꯗꯤꯜ ꯂꯦꯜꯂꯛꯑꯕꯅꯤꯀꯣ ꯍꯣꯏ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕꯕꯨꯗꯤ ꯌꯥꯎꯋꯦ ꯅꯣꯡꯉꯥꯜꯂꯒ ꯐꯥꯛꯇꯣꯛꯑ ꯀꯃꯦꯟꯁꯦ ꯄꯥꯔꯒ ꯑꯊꯤꯕ ꯏꯔꯝꯃꯅꯤꯅ ꯈꯜꯂꯒꯁꯨꯀꯣ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯅꯣꯏ ꯇꯧꯔꯤ ꯊꯕꯛꯇꯨꯅꯅꯦ ꯍꯥꯏ ꯑꯩꯁꯨ ꯗꯤꯜ ꯂꯦꯜꯂꯤ ꯅꯨꯡꯉꯥꯏꯅꯀꯣ ꯚꯤꯗꯤꯑꯣ 1,000 ꯍꯦꯟꯅ ꯂꯩ ꯗꯤꯜ ꯂꯦꯜꯂꯤꯁꯤꯗꯤ ꯚꯤꯗꯤꯑꯣ 100 ꯐꯥꯗ꯭ꯔꯤꯗꯅꯀꯣ ꯋꯥꯔꯤ ꯐꯥꯎꯕ ꯚꯤꯗꯤꯑꯣ 1,000 ꯍꯦꯟꯅ ꯊꯥꯒꯠꯂꯝꯃꯤ ꯀꯩꯅꯣ ꯑꯗꯨ ꯗꯤꯜ ꯂꯦꯜꯂꯛꯏꯁꯤꯗꯤ ꯗꯤꯜ ꯂꯦꯜꯂꯛꯄ ꯍꯥꯏꯁꯨ ꯅꯨꯡꯉꯥꯏ ꯅꯣꯏꯅꯁꯨ ꯂꯦꯜꯂꯦ ꯑꯩꯅꯁꯨ ꯂꯦꯜꯂꯦꯅꯀꯣ ꯗꯤꯜ ꯂꯦꯜꯅꯩꯅ ꯑꯩ ꯌꯦꯡꯗ꯭ꯔꯗꯤ ꯅꯣꯏ ꯆꯥꯛ ꯄꯨꯛ ꯊꯟꯗꯕꯁꯨ ꯌꯥꯎꯅꯔꯕ ꯅꯠꯇ꯭ꯔꯣ ꯉꯥꯔꯧ ꯑꯣꯏꯅꯔꯛꯑꯕ ꯅꯠꯇ꯭ꯔꯕ ꯑꯣꯏꯌꯣ ꯑꯩ ꯈꯛ ꯌꯦꯡꯉꯣ ꯃꯅꯤꯄꯨꯔꯗ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯃꯌꯥꯝꯗꯣ ꯀꯅꯥꯝ ꯌꯦꯡꯉꯨꯅꯣ ꯅꯣꯏ ꯑꯩ ꯏꯁꯥꯁꯦ ꯈꯔ ꯌꯦꯡꯕꯤꯌꯣꯕ ꯐ꯭ꯔꯦꯟꯀꯣ ꯈꯥꯏꯔꯦ ꯌꯥꯍꯧ ꯉꯟꯅ ꯍꯧꯖꯤꯜꯂꯛꯇꯅ ꯁꯥꯎꯅꯤꯡꯕ ꯑꯃ ꯌꯥꯎꯋꯦ 3:30 4 ꯑꯗꯨꯋꯥꯏ ꯍꯧꯔꯝꯃꯅꯤ
ꯄꯨꯡ ꯑꯃ ꯇꯥꯔꯦꯕ ꯉꯔꯥꯡ ꯇꯨꯝꯕꯗꯣ 3ꯇ ꯍꯧꯒꯠꯂꯕꯅꯤꯅ ꯄꯨꯡ 5ꯈꯛ ꯇꯨꯝꯕꯅꯤꯅ ꯉꯁꯤꯁꯦ ꯌꯥꯝ ꯀꯨꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯇꯨꯝꯒꯅꯤꯀꯣ ꯑꯃꯨꯛ ꯇꯨꯝꯕꯗꯤ ꯄꯨꯡꯒꯥꯏꯃꯨꯛ ꯇꯨꯝꯗꯗꯤ ꯍꯣꯔꯦꯟ ꯄꯨꯡ 12 ꯅꯨꯡꯗꯥꯡ ꯄꯨꯡ 1ꯐꯥꯎ ꯏꯁꯥꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯔꯣꯏ ꯌꯥꯔꯦꯁꯦ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯒꯦ ꯐ꯭ꯔꯦꯟ ꯑꯗꯣ ꯐꯣꯟꯗꯣ ꯊꯨꯒꯥꯏꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯊꯥꯔꯛꯑꯣ ꯅꯣꯏ ꯐꯣꯟꯗꯣ ꯍꯦꯡ ꯇꯧꯔꯒꯗꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯑꯗ ꯐꯣꯟ ꯑꯅꯧꯕ ꯂꯩꯕ ꯍꯥꯏꯕ ꯅꯠꯇꯦꯗ ꯁꯦ ꯋꯥꯔꯤꯅꯦꯁꯦ ꯑꯉꯥꯡ ꯉꯥꯡꯉꯦ ꯐꯣꯟꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯤꯌꯨꯁꯦ ꯍꯦꯡ ꯂꯩꯔꯒꯅꯦ ꯑꯃꯨꯛꯇꯪ ꯐꯦꯛꯇ꯭ꯔꯤ ꯔꯤꯁꯦꯠ ꯇꯧꯕꯤꯔꯣ ꯍꯧꯖꯤꯛꯐꯥꯎ ꯌꯦꯡꯉꯤꯕ ꯑꯣꯏꯇꯥꯔꯗꯤ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯚ ꯅꯠꯇꯦ ꯅꯣꯏ ꯂꯥꯏꯚ ꯃꯇꯨꯡꯗ ꯌꯦꯡꯉꯛꯄꯗꯣ ꯍꯧꯖꯤꯛ ꯂꯥꯏꯚꯁꯤꯗꯤ ꯀꯌꯥꯕꯨ ꯁꯦꯡꯉꯣꯏ ꯑꯩꯅ ꯍꯣꯔꯦꯟ HD ꯑꯞꯂꯣꯗ ꯇꯧꯔꯀꯥꯟꯗ ꯁꯦꯡꯉꯛꯀꯅꯦꯕ ꯌꯥꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐ꯭ꯔꯦꯟ